Kanglai News ki nungthil gi paw yengbiripa pumnamapu romai langbamna ikongno na kurumjari. Kuki gi MLA sing Delhi da Wari Sanaba Khoukhre matam khara animated suspension thamlaba yana leire lusingba khanbada matam lawgadawri. N Biren Singh Hana Chief Minister from Thadokraba matung Kuki MLA sing Delhi da BJP gi lusingba singna Wari Sanaba Khoukhre BJP gi legislature manungda oiragliba phibam asina matam khara State Assembly animated suspension thamlaba yana leire lengak painaba luchingba khanbada matam lawkhigadawri ngarang nongthombam Biren Chief Minister from Thadokraba matungda BJP gi legislature manungda kanabu luchingba oina khalaga Chief Minister oina wasak lawgadawribano haibasi haujingmaki oina aruba phibam amada leiri Presna phangba pawgi likhun amagi matung inadi haujik leiriba tarani suba Manipur Legislative Assembly asi muthatana matam khara animated suspension thamlaga punamakna yanaba yetnaba leitaba lusingba ama khalaga anauba government ama sembagi oithokpa leire haidi marak sida ngarang N Biren Chief Minister famdagi resign tawgraba matung asida tonganba union territory natraga separate administration ama pigadabani haibagi demand tawduna lagliba Kuki ki MLA singsu February 12 da center da leiriba BJP gi lusingba singna Delhi da kauduna Wari Sanaba Khanghankhre hairi Congress party na anauba lusingba amagi makhada miyangi khanba lengak ama lehenba pami Kesamega Chandra Chief Minister Nongthombam Biren Singh Hana ngarang Manipur gi Governor Ajay Kumar Bala da mahana Chief Minister from dagi resignation pisin kraba tungda irang mayoknariba state asida anauba lusingba amagi makhada miyangi khanba afaba lengak ama lehenba pami haina ngasi media interview ama da phongdokre Manipur Pradesh Congress Committee ki President K. Megachandra na makataraduna hai Chief Minister oiramba N Biren na mahaki resignation pisin krabasu anauba lusingba amagi makhada miyangi khanba afaba lengak ama lehenduna hauji thokliba irang asi akhanana mityeng changduna tungkoiba waroisin ama purahanba pami state asi animated suspension natraga president rule thamba pamde aduga central government asinasu people's representative singbu ikai kumnaba uthaninge haina phongdoki Chief Minister N Biren na resign tawkibagi maramda paladun hai Manipur gi miyamna amadi mahaki makhada leiriba MLA amadi minister kharana fawba mahaki administration asida apenba poknadre amadi CM Biren da thajaba thamlaktabadagi mahana Manipur gi governor da ngarang mahaki resignation paper submit tawkiba ramba yai CM Biren gi matam sangna fail oiraba administration asi yengluragadi mahak mangjawnana resign tawfam thoklabani haina phongdoki Sambit Patrana Governor Biren amasong MLA sing tongana unakre center na Manipur da president role thamjilakpa yabagi oithokpa leire Manipur da BJP lenga ki manungda thokliba lusingba sinabagi irang asibu loisinaba lagliba BJP gi Lok Sabha gi MP Dr. Sambit Patrana Manipur gi Governor Ajay Kumar Bala Fam Thadokraba Chief Minister N Biren amasong BJP gi MLA sing unakre center na Manipur da thataru ki president role thamjilakpa yabagi oithokpa chauna leire State asida hoji thokliba BJP lenga ki manungda irang asina maram oiraga Chief Minister Nongthombam Biren pham thadokre loinana center da hoji fawbada mahaki mahutta anauba lusingba ama khanbagi wafam leitri BJP gi observer Dr. Sambit Patrana irang hauriba BJP gi MLA sing amasong lengak paibada yauriba MLA sing tongan unaduna waroichin purangnaba fana kana honarabasu hojik fawbada waroichin purakpagi mami leite ngasi MLA sing adu unaraba matungda Dr. Sambit Patrana CM Secretariat satuna Care Center Chief Minister N Biren ga unaki madugi matung tarakpada Raj Bhavan da satuna Governor Ajay Kumar Bala ga unaduna wari sanaki amaromda constitution na piba kanglon gi matung ina assembly session asi sahi amada yamdrabada mifam aniraktagi tadana pangthokadabani mifam amaga gi marakta tha taruktagi hena kainahanba yade adubu hojik chaliba 12 suba Manipur Legislative Assembly asigi oina taruk suba mifam asi haukiba sahi gi August 12 da loiki hairiba numit asidagi pairabadi tha taruk asi hayeng February 13 da mapung pare adubu Manipur da Chief Minister Biren na pham thadokraba matungda ngasi fawba anauba luchingba ama sinnaba thabak center na lawkhalakpa ude loinana khudakta luchingba ama haple haiba tarabasu hayeng mak hekda assembly session kauba haibadudi oithokpagi wangmadani karigumba hayeng mifam kahogdaba tarabadi state asida constitutional crisis leire haina lawragadabani maram asina center lengana constitutional crisis asi Laihandanaba honabada state asida president rule thamjilakpa natana atai pambai leite president rule thamba tarabasu center na hojik lawkhalakpa yaba khongthang asi lambi ani khaktani hojik laiba lengak asi animated suspension thamlaga MLA sing hinghanduna thamba ama natraga lengak asi mapungphana muthatpa ama asini
BJP के MLA सिंह पाव फाउदोकनारगा गवर्नमेंट सेंगदबनी PR थमदी चुमलोय O.Joy N Biren Singhana Chief Minister dagi resign tawkraba matung asida mot manadana leiriba BJP gi MLA sing paw phawdokna duna yanaba ama puraklaba matung lusingba ama khallaga government semnaba honafam thoi state asida president rule thambadi chumloi haina veteran politician O.Joy na phongdokre nongthombam Biren na ngarang khanghaudana Chief Minister dagi resign tawkraba matung state asida Haujik oiragliba political gi fibam asigi matangda ngasi pokna fanga akhanana unaba amada O.Joy na hai Manipur gi haujik oiriba fibam asida president rule thamba haibasi Aphaba Khongthang Oiroi N Biren Chief Minister from thadokraba matung asida ifong pongna BJP gi MLA singi marakta amaga mot manadaba kaya leiriba asi ningthina paminaraga paw phawdoknaraga lusingba ama khallaga Chief Minister oina wasak lohhanba chungani Hospital na sexual hogdabadagi miron binupi ama laikidre Khuyathong Pukri asawa manaktagi ngangbam debla sahi kuntra humdoi mapuroiba ngangbam Bharat Hospital na section dabadagi laikidabani haina laikidrabi deblagi manaw nupi lukrakpam gitana phongdoragli ngase numidang wairam laikidrabi deblagi yumda pawmi singa unabada mahakna makhata na hai mahaki mache debla na miro lakpadagi Jenimsta gynecologist oina leiribi Dr. Jetajiniga Thangmaiban Sinam Laikai Leiba Hillside Hospital da Tana Duna Makataba checkup chatuna lakibani adubu ngarang February 4 da mahaki masi oba amadi masa lengba horakpadagi Hillside Hospital da pukatuna laikanaki Dr. Singna hidak thaba yaba tharaba matung farani haiduna discharge tawraki Debalagi nungaizaba adu phaba kawba leiraktabadagi ngarang numidang wairam pung 3 makhairom tarakpada amuk hana Hillside Hospital da pukatki madam adudadi hospital aduda Dr. Netajini na yengbikide hospital da leiriba RMO so emergency treatment pibibagi mahuta karisu tawroi potharaga phagani haiduna masebu nungaigadaba mawongda famduna lehenki madam aduda oxygen level Marfu taret marfu nipan leiraba fawbada normal ni haina thambiki adubu debalagi manaw nupi gitana oxygen level achin nemlakle khanglakpadagi oxygen hapi naba kayarak hairabasu hospital aduda duty tawriba nurse amadi RMO karisu tawroi normal ni haina thambiki kona nongalamdaida fibam lusilakpadagi rim Jenims natraga sijada puro haiduna hospital dagi thadoraki adubu hospital aduda anaba Pukinaba ambulance leiramdabadagi masagi gari da hek puthorakpaga lambida debla amadi puknungda naw puriba anganga loinana laikidabani haina phongdoraki mahakna makhata na hai fibam sokchilaklaba masebu hospital gi maikaidagi ahenba section thorang lokhatpaga loinana ana layang chathakibada athuba maram oiraga mahaki mase debla laikidabani miyambu ana layang pigani haina hangliba hospital asina tangai fadaba matamda sinaba mathau taba oxygen cylinder ambulance leiramdaba asi angakpa amani haina phongdokpaga loinana hospital asida mathau tawriba nurse RMO amadi Dr. Netajini gi mathakta mari lainab authority na achumchumda yengchinduna maralgi matung ina cherak pinanaba sumhangna taksinki nakal amaromda laikidrabi debalagi haksang imung manungna lawba ngamkiroi hairakpadagi rimski miral sangda thamkre hairi